Hi, welcome to ID Educations. Ngasidi akoina Hinduism asi Manipur da karamna chanarakibage haibagi matangda khangna bhonasi. The topic is Hinduism in Manipur. Manipur da ihan hana Hindu lining chatkiba ningthau asi ningthau kiyamani. Ongi ningthau chawfakhet khomana yambada Vishnu gi image masama piki yamana Vishnu ningbada lusingbinaba Hindu Brahmana ama mateng pangbinaba haijeki matamaduda Vishnu ningbasi ningthaugi imung manungkhak oirami adugi matung sahi chani muki chang leiraga April 1704 da iningthau sarai rongbana Krishnacharya gi makhada miyam khangna Vaishnavism chatpa hugdoki adum oinamak Hanagi Manipuri traditional religion pusu mahagna yokhatki akoina makhatana karam ningthauna Vaishnavism gi sanabi asi Manipurda henna pamna halakhibagi amadi chanarakhibagi haibasi takjungegi mawuinana tamjungegi mawuinana akoina Vaishnavism gi makhal asi mutung naina duna yengsi Vaishnavism asi makhal ahum sui Nimandi Vaishnavisms, Ramandi Vaishnavisms, Madi Gaudiya Vaishnavisms. Gaudiya idasi akuna Gauriya na haina ribasibuni. Nimandi Vaishnavism hairagana Nimbaskala hugdoklamba Krishna Madi Radha ningba adugumba Vaishnavism gi sanabi adubu khangnai. Ramandi Vaishnavism hairagana Ramandi na hugdoklamba Ram Sita ningbagi satnabi Vaishnavism adubu khangnai. Aduga akuna Gaudiya natraga Gauriya Vaishnavism hairagana Krishna bu lai khudimaki makokni na thajaraga ningliba adugumba Vaishnavism gi chanabi adubu akoina Gauriya natraga Gaudiya Vaishnavism hairaga khangnai iningthau sarai rongbagi masanupa iningthau Gariba Niwas ki matamda makhatana Vaishnavism gi chanabi asi hingalaki papa sarai rongbana Tanaramba Nimandi Vaishnavism gi lining asi satki asigi matungda Gopal Das ki makhada maha Gaudiya Vaishnavism si amuk satki Gopal Das na Manipur thadokuna satkraba matungda Santa Das Gosai natraga Sati Das Gosai hairagi hena khangnariba mahaki makhada Ramandi Vaishnavism asi chanaba amuk haurakhi Satidas Gosaina kadai fauba Gariba Niwas asi lining da luphangi haibabu maki matamdagi hauna Manipurgi state religions oina Vaishnavism asi chanahanki masidagi hendoktuna aikoina ngasi asibada mai tharibasi magi matamdagi haudorakpani mana mahaki sikraba mahaki mama amadi bapagi mongphamdagi saru sayang lauthoga Hawoina mai tharaba matungda mai dugi panglakpa utsingdo ningthi torelda haibadi Sinwin River da thadahalami haibasi matamdugi akhang ai singna yamna kanna thingnaba honai amadi madu hanagi satnabigi mayoktani adubu ningthau oibana mahakna ngamduna thabak adu tawki matamsidagi hauduna aikoina siba matamda poloiba mai thaba haibasi chanaba horaki Gariba Niwas ki masunupa iningthau Vaigachandra sigi hatakta Vaishnavism gi sanabi asi khamthenga wangki 1779 da Kaina da hauba Heibong pambi amadagi haktuna semlaba Sri Govindaji gi murti ama Langthabal Palace da thamduna ningba horakhi Vaishnavism asi matamdudadi miyam pumbana pamlana satnaba adugumba lining ama oiki mahaki matamda satnaramba Vaishnavism asi Gaudiya Vaishnavism asini mahaki matamdani aikoina Ras Lila haudoklambasi mahakna tholiba mahaki maming Vaigachandra haibasi fauba mahakna sakhiba Sri Govindaji gi temple adu saba loirba matungda laukiba mamingni magi asengba mamingdi chingthang khomba kawi
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯧꯗꯤꯌꯥ ꯕꯩꯁꯅꯕꯤꯖꯝ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯆꯠꯅꯔꯤꯕ ꯒꯧꯗꯤꯌꯥ ꯕꯩꯁꯅꯕꯤꯖꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯇꯥꯔꯤꯕ ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯛꯂꯝꯕꯅꯤ꯫ ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯇꯣꯏꯅ ꯇꯥꯏ꯫ ꯃꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤ, ꯃꯍꯥꯛꯅꯅꯤ ꯍꯧꯗꯣꯛꯑꯝꯃꯤꯁꯤ꯫ ꯁꯤꯒꯤ ꯒꯧꯗꯤꯌꯥ ꯕꯩꯁꯅꯕꯤꯖꯝ ꯑꯁꯤ ꯒꯣꯄꯤꯅꯥꯊ ꯂꯥꯏꯁꯪ ꯑꯃꯗꯤ ꯃꯗꯃꯣꯍꯟꯒꯤ ꯂꯥꯏꯁꯪ ꯑꯁꯤꯁꯨ ꯕꯩꯒꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯆꯤꯡꯊꯪ ꯈꯣꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯁꯥꯔꯝꯕꯅꯤ꯫